Tao, loidribo. Kuiman kare he, chalo chalo. Tawri mi salam mani la. Loidribo nang bo chalo chalo kai tawri no phamma lai ra manung duna. Tao, loidore ngakta di ngai bi ai nang su sor hondi mi. Kong ga bam khang di tawri si. Loidore. Ore yumda mulo chalo ba. La aba mo, yumda phajana ha mo ba. Ko. Hoi tao ai loidore sanjarage. Adam nga lai sai taw ba khong ham pham ga khang de. Olo chalo tadi, ai gari mamai lai thok mage ko nang loi ra banina tholak tor banina. Hoi tao yare lai thok lam mo ai su dum tholak lage. Kari ni tao jibo. Loi ra hebu na hosbo sung tho tholak ti. Ai chakre na amu gyan ta na mu makha chatha lai ra bjala. Lakti la he ai de amu makha chatha lai gra bana khallor sidi. Khong ha ba phau ngata nena ta na ha ba phang di mi. Masi gi tao si mo mani. Loire nom na chatan lai re ni tawis itao kitang thuna di lao ka daroge adum ui le dubo itao nang sor sungan hondri dubo nang su khong amning bro kai de ni itao thieng ha ba chalan bab chala ja ba ni kai khong amning doi no chala sira theng le so mu hai ba aduga amung su chala sira hai ba onthok pani da itao nang se tao ayam thuna chatning e du na ni kari ni itao nang na ngasi yam theng mu su natri Yamna thuna chatningi duna leiramdrene chatkre oh taw aisina khong ha mi mena pung chatre chang adum tawle aduna ni chalammi se thieng kre karino nangna nachinda murum ka sondana kadai dano amu yengni duna chichi na halapa kyam kuirage nana kuidri halapa tangai di aisu aduna na ngarang chichi na ngasi wena chache ba thabak to ngata chapminarusi Cici, ngatang le cha kaino. Ai ju ji college tagi halak patang ai di. Wa ngatang jing doctor di. Pothadra di. Wa ba. Nang dia dunin na ai na kaino ma hair badane. Haro ro no mata yada ba. Adam talli ga tu tawi ga. Tawale phare le horo chalu nang la no itom ta chalu rage. Kaino cici, chawi ro. Slow re. O ai phiron je am ta hong dor ge du chalu ro si yare. Itao du di ai amuk le horage ko. Ai ang di kharang na lao ko. Hoi tao le horo hayang di ngalakani da ngasi tabu ngasai khoi ma dagi pisa lau bai kitang thiengi bon phare adu le horo ko ai chale ai tao je mabuk di phadi phaba jane seng na mabuk sel jam thin cham adu ga ma gi bu khong ham da khara kuin sang me wan ngasi di ai lai joi mem da sat tabe ate moi mem da salu ge adu ga moi ma fa na ke do bala ino ka na hanga su direct wai bala ine na hajala loi be ma kadai da na sin na mo hauna du na tholak li du na College tagi halak nare badi ngakang potha dana leibe yadro kadai dano muk chat pathok li dubo ima polam te leiru ke ta bune gi ngarang chat ke ta busu pharak ta dana chat khidre hauji am te chat lu ke ta bune kuira ma buji ji ai simu ongam ni college halak patangai ri wai ngak le cha chen hai ru bu sau jel e chat le ro ji are kan toksulak ba ni ji ai mu ongam sami daru ro ngak he ado na khoi hore halak patane mam na thieng na halak nu ko yari kai ngan na bo no chalo Nana, kaya na may imada mo, kikina may hajali dubo. Tok pa ni ibi man si. Cici, ito haiba po kayo rage. Siyang ba haiba dubo? Nana mo sorry do na. As, lahat siya may sang udoy si kan badatan. Di tali mo rom da. As tali ni yaba na ti. Sang alore. Tuwa ba mo maraming laksara ni. Sang siya lalore. Ima, nana karong tayo pausula iba. Ish. Karino, ima wala ka nang namukhang ito na, ha? College ne halak patang ai di atang potha dan legi ai tadana karai dana ung phiron lo chandana ung chat tayo dana ha karai sa kai bano ima nacha thaba aru ma chat ki taw ne ba thaba aru budung atang potha la ka chat pe ya da bra hai ba ha college ne halak patang ai di nasa do wa dana lak li bani atang potha dana le ra ka chat pe ya da bro chalo atang potha chalo ima amu potha dana le de ho ji amu thieng ga ne ba ya ni si ai wa de ba ngatang chalu ge ko Kaya tano minang masat kahari po, ha? Kaya tano ba? Ima, ay ka mapalam dala minaram ba ima na ba mathuli eh? Ado phone torok pa, nga tala ona. Ado mo may msaw kita ni ba? Oh, chalo ro. Ado, kuira kanu ko. Musing matampat eh, tiang na lakano. Yogi ba kane? Atang wari watay to sana ka paton halaw ko. Hoy ma, adong sum ay kuina lay ba? Atang ne, mauna raga adong pataw na halak ke ba? Kuy ma. Chalo napa to ne ai ka thaba ma chachi haina bani hoji phaw laktre la ona phone taru babu ne thadok pa yadre ye ngatang ngai ra mona tawdan leire chalo kuina thieng na lakano ko akhoi ma se mabuk ti pha ja ne
macha ai bu khan di kan maja ni ko ina ai khai yai ba tawbu de aina fatta ba thabak taw da ba isa pusa cha da ba hen ba thabak taw da ba sina su koi mana aina hai khai ya ba ni as adu ba di ba khat li he moi chang doi se khan ma da moi ma pa ka to yam sa thiram ma di ba as ka dau lai no kan taw ra di ba as adu bu khum lo re da pangum ta khum ba hai lo re as moi yom di yaw re se sai kha ma ge ma ta si da mi de am ta lei bu u de da taw se kainu ai mi hun jina kan jong khala isina ngasa ai ke storm draga hujikta tung ta khala isina moi ma pa sa thiram madi mu tawri se ai mu era sa thiram ga fu re dana sa re chai amu khakta ne du changage nupa na bu kadau ki de no fu re dana ki ra ga le ra ga oi bya ma nati changchal lage yumzibu imta leibu udi mi kai chatna ga jano ai bu kamai na ko duino taw jibu as imtang lera madi pha dong ni taw ji kamai ko duino khang di taw jibu ai bu imtang tholak pa ngai ra ji ranga ta mama ai kok se kai no ma taw re ne hei kai daw ge mai babung sofa da tu tha gre kai no mai babung kai daw ge hau ga lo mai babung kai daw ge hospital ja se ai bu kamai na cha toino taw ri su icha ni du su leite halakidre ai bu kari no taw ri su ai bu kai no ina tar ji bo kai do yaw jano as ai am da pop sang chandra di kari no moi ji kai do jana thong lon jalo si bo lai jagi mama na imung adu da kanna kaplak pa adu makhol ta ba da tomthil na sangsin du na yeng lo ba da lai jagi mapa adu wan tha du na leram ba du o ba da tomthil na hospital tam na pukhatlami mama adu yamna kanna kaplami tomthil na su lai jagi mama adu bu kaptana ba yamna kanna haijarami adu adum kaplami hauji pukhalak pa ahal dugi mi yaw bi raga di somda amta sangbi ro ba aw yaw jariye jangjara ge yani kari habi ke da bono dum haibiyo somge thangna ba ka sida amukta sangbiyo sarna amukta la on haibane o som thangna ba ka sira amta sangjaro khige sir ai amukta sangjara ke hoji pukhalak pa patient dugi mi obi rabona tro lengsin biro yani phambiyo sir ana bagi phibam sibu karama phibam de leiri ge hoji gyan ka lak khrabra lak tri ba sa na khoina pukhalak liba matam asi kitang ngan mana khudong chare layang bada operation lama tawraga karisu thoidok pa tawraroi karigumba na khoina kitang thengna pukhalam labadi paralyze tawduna masa chingduna leibagi condition faw leiribani adubu kitang nganna pukhalakpana yamna fare ado somse hal sigi macha nupa oibirabra matang sida ai moigi yonggi mina ten haibado ai hairoige moi yonggi mini han haijalage mane sa ado hojik yam thuna operation tawna ba tawse daka lebe pot khudimak ai khoina bijari ba che sida loina yawrabne hidak langthak singdo leira ka pisan birak lo sa kalisu thoidok pa tahon bidana amukta phan biyo fajana amta yeng biyo sarna doctor aduna maha ki haijabi thak da yamna kanna hona duna lai jagi mapa adu yamna fajana operation adu mai fakna pangthokirami tamo khoi ngasai gi hidak lobu gi bill do kya hoige na khoi gi do lupa lising amta yeng aki ko adoi di 10 plus 11 56 1000 plus lising manga ga sanifan yang khai tare se tamo sida leire loksan biro adu di tamo ai mu chacharo khige noi gi ana badu bu karam film da leikrage kasu tawdra bro tamo operation di loi khram male ado uji phaugi oina di gyala haudri kasu tawroi lakani ande hayori doctor na di ado tamo chalo khige ko fare chalo kainom ta hangjage ba koigi hojiki operation tawgi ba hando changkiba paisa sing adu hanglami nakhoi gi dara yengge ko aw mane amti yengbiyo ba ai pe tawjaram ge tawun pung thenga mani ne tawrije khoi ma nga sai kuira kano na hai ni sai tawrije som su thadok pa yadre tawrije adu hojikti tang ta ba ma khanglabani na gyan tarak ni kisu tawra hai ba ma hai ribani na ai imda han ba yarani lai jogi mama sida hairamage ai yum phauda amuk chalu khige aduga amuk la ke haidana fajana hairamaga amuk chatradi khoi ma na nong pakhat le mani ba tawrije adu ai lai jo mama dam ta hairo khige
ꯃꯣꯏ ꯄꯥꯕꯨꯡ 이마 ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯄꯥꯕꯨꯡ ꯑꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯗꯧꯅꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯗꯣꯛꯇꯔꯒ ꯑꯩꯒ ꯎꯅꯔꯕꯅꯤ ꯗꯣꯛꯇꯔꯅ ꯐꯖꯅ ꯍꯥꯏꯔꯕꯅꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯒ꯭ꯌꯥꯟ ꯂꯥꯛꯑꯅꯤꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯏꯃꯥꯅ ꯑꯗꯨꯝ ꯀꯞꯇꯅ ꯂꯩꯔꯗꯤ ꯀꯩꯒꯤꯅꯣ ꯀꯞꯀꯅꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯗꯣ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯉꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯐꯣꯟꯁꯨ ꯄꯣꯔꯛꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯉꯁꯥꯏ ꯑꯩ ꯉꯟꯅ ꯍꯜꯂꯛꯑꯣꯅ ꯄꯥꯈꯠꯍꯧꯕꯅꯦꯕ ꯑꯗꯣ ꯑꯩ ꯁꯨꯝ ꯂꯩꯊꯣꯛꯑꯒꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯌꯥꯝ ꯄꯥꯈꯠꯂꯝꯃꯅꯤꯕ ꯑꯗꯒꯤ ꯄꯥꯕꯨꯡꯁꯤꯅ ꯐꯤꯕꯝ ꯑꯃ ꯇꯥꯗꯗꯅ ꯍꯣꯏ ꯁꯤꯅꯤ ꯍꯥꯏꯕ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎ ꯑꯣꯏꯔꯒꯗꯤ ꯑꯩ ꯆꯠꯂꯣꯏꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯅꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯉꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨ ꯌꯨꯝ ꯌꯧꯕꯒ ꯑꯃꯨꯛ ꯑꯩ ꯐꯠ ꯂꯥꯛꯀꯦꯕ ꯏꯃꯥ ꯀꯣ ꯏꯆꯥꯅ ꯉꯁꯤ 이마ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯌꯧꯍꯜꯂꯛꯂꯤꯕꯁꯦ ꯏꯆꯥꯅꯅꯤ ꯏꯆꯥꯒꯤ ꯂꯃꯟ ꯑꯆꯧꯕ ꯑꯃ ꯏꯃꯥꯗ ꯇꯣꯟꯁꯤꯜꯂꯕꯅꯤ 이마 ꯑꯗꯨꯃꯥꯏꯅ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯕꯤꯅꯨꯗ ꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯀꯣ ꯄꯥꯕꯨꯡ ꯑꯁꯦ ꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯅꯤ ꯍꯥꯏꯕꯅꯦꯕ ꯉꯥꯛꯇꯪꯗꯤ ꯑꯗꯨꯝ ꯉꯥꯏꯔꯣ ꯑꯗꯨ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯅꯤꯡꯕꯅꯦꯕꯀꯣ ꯍꯣꯔꯦꯟ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯁꯨ ꯍꯟꯅꯤꯡꯗꯕꯅꯦ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯏꯃꯥꯗ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯂꯥꯛꯀꯦꯕ ꯀꯣ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯦ ꯏꯕꯨꯡꯉꯣ ꯏꯆꯥꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ ꯄꯥꯎ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯈꯣꯏꯁꯨ ꯊꯕꯛ ꯆꯠꯅꯈꯤꯕꯅꯤ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯆꯠꯂꯣ ꯆꯠꯂꯣ ꯅꯆꯥ ꯌꯨꯝ ꯌꯧꯕꯒ ꯑꯃꯨꯛ ꯏꯃꯥꯗ ꯍꯥꯏꯔꯝꯂꯒ ꯂꯥꯛꯀꯦꯗ ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯏꯃꯥ ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕꯅꯣ ꯌꯦꯡꯉꯣ ꯏꯆꯥꯁꯦ ꯑꯁꯤꯒꯨꯝꯕ ꯑꯃꯠꯇꯒ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯕ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯕꯅꯤꯅ ꯂꯩꯇ꯭ꯔꯦ ꯑꯣꯟꯊꯣꯛ ꯅꯨꯡꯁꯤꯈ꯭ꯔꯦꯅꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯃꯕꯨꯛꯆꯦꯜꯅ ꯆꯥꯎꯔꯤꯕ ꯅꯨꯡꯁꯤꯈ꯭ꯔꯦꯅꯦ ꯃꯥ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯌꯦꯡꯉꯣ ꯑꯩꯅ ꯏꯇꯣꯝꯇ ꯀꯣꯛ ꯉꯥꯎꯗꯨꯅ ꯂꯥꯎꯔꯤꯉꯩꯗ ꯃꯥꯅ ꯀꯗꯥꯏꯗꯒꯤꯅꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯕꯤꯔꯛꯇꯨꯅ ꯌꯦꯡꯉꯣ ꯀꯌꯥꯇ ꯃꯥꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕ ꯀꯩꯗꯧꯕ ꯂꯣꯏꯅ ꯆꯦꯟꯕꯤꯗꯅ ꯇꯧꯕꯤꯔꯝꯃꯤꯕ ꯌꯦꯡꯉꯣ ꯀꯌꯥꯇ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ ꯌꯦꯡꯉꯣ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯈꯤꯇꯪ ꯉꯟꯅ ꯆꯠꯁꯦꯅ ꯂꯥꯛꯑꯣꯅ ꯐꯣꯟ ꯇꯧꯔꯒ ꯊꯕꯛ ꯃꯌꯥꯝ ꯂꯩꯅ ꯑꯗꯨꯝ ꯇꯧ ꯂꯩꯗꯨꯕꯣ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯊꯦꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯂꯥꯛꯄ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤꯅꯦꯍꯦ ꯑꯩꯅ ꯍꯦꯟꯅ ꯂꯥꯛꯅꯤꯡꯉꯤꯕꯅꯤꯅꯦꯍꯦ ꯌꯥꯝꯅ ꯊꯦꯡꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯌꯧꯔꯦ ꯌꯧꯔꯦ ꯂꯥꯛꯑꯣ ꯀꯨꯝꯂꯁꯤ ꯁ꯭ꯋꯥꯏꯗ ꯈꯥꯝꯂꯒꯦꯀꯣ ꯃꯤꯕꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦꯗ ꯀꯔꯥꯏ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯊꯦꯡꯉꯀꯥꯟꯁꯤꯗꯅꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯐꯝꯃꯒ ꯌꯦꯡꯕꯗꯣ ꯀꯅꯥꯁꯨ ꯎꯔꯣꯏ ꯌꯨꯝꯗ ꯑꯝꯇ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣꯅ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯀꯩꯅꯣ ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯑꯃꯇ ꯂꯩꯇꯕꯁꯤꯕꯨ ꯀꯅꯥꯝꯇ ꯂꯩꯇꯦ ꯖꯥꯠꯂꯣ ꯊꯣꯡꯁꯨ ꯂꯣꯜꯂꯤ ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯑꯃꯇ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯌꯦ ꯇꯥꯕ꯭ꯔꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯀꯩꯅꯣ ꯀꯧꯔꯤ ꯃꯌꯥꯝꯁꯤꯕꯨ ꯀꯅꯥꯝꯇ ꯍꯨꯏꯅꯤ ꯃꯥꯏꯅ ꯍꯥꯏꯔꯛꯇꯦ ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯑꯃꯇ ꯂꯩꯇ꯭ꯔ ꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯕꯨ ꯂꯣꯏ ꯁꯤꯈ꯭ꯔ ꯖꯥꯠꯂꯣ ꯇꯥꯕ꯭ꯔꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯌꯦ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ ꯀꯧꯕ ꯂꯪ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯤꯕꯨ ꯄꯨꯟꯅ ꯍꯦꯛ ꯆꯠꯄ ꯖꯥꯠꯂꯥ ꯀꯧꯕ ꯂꯪꯕꯁꯨ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯊꯕꯛ ꯆꯠꯊꯣꯛꯅꯈꯤꯕꯁꯨ ꯃꯥꯜꯂꯤ ꯅꯣꯡꯃ ꯑꯣꯏꯅ ꯂꯥꯛꯂꯁꯤ ꯍꯟꯅꯕ ꯇꯧꯔꯁꯤ ꯃꯃꯥ 이마 ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ 이마 ꯃꯪꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ 이마 ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯥꯛꯂꯝꯃꯤ ꯃꯃꯥ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯍꯪꯂꯝꯃꯤ ꯃꯃꯥ ꯑꯗꯨꯁꯨ ꯀꯞꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝ ꯂꯩꯔꯒ ꯋꯥꯟꯊꯈꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯈꯠꯂꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ नुपा मचा अदुसु लेरमी ममाना पाखलमनी हाइरुखिगे अमुक लाके हाइरमलगा चटख्रे हाइना मचानुपी अनी दुदा ममा अदुना कपना वारी लिरमी इमा कोई बाबू मुझे करी फिबमदा लेरिगे कमाय तौरगे कैसु तौद्रबो इमा ऑपरेशन तौख्रे ज्ञान तारकलनी ngaibani haiduna hairami तंजा अदुदा मचे अदु डॉक्टर अदुगा उनबनबगिदमक्ता डॉक्टर की मनाक तमना चटखिरमी मचानुपी अहल अदुना डॉक्टर अदुगा उनरगा मपागी फिबम अदु हंगलमी डॉक्टर अदुदा मचानुपी अदुना करिसु थोइदोकप तौररोइद्रा हाइना हंगबदा डॉक्टर अदुना हाइरकलमी करिसु थोइदोकप तौररोइ नखोइगी पाबुंग असे यामना ngannna पुखलकपना मरम ओइदुना करिसु थोइदोकप तौररोइ हाइना हाइरमी ज्ञान तारकलगनी करिसु खलुरनु ngannna पुखलकपगी खुदोंग चारिबनी हाइना हाइरमी करिनो मी आई थिएंगे खोइ माना सारमनी पाखलमनीना लाइनी मी अदुगो युमना मी मुकलेमदी मी काय काय चना गजानो खोइ मादुबो
ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯨ ꯌꯨꯝꯁꯤꯗ ꯃꯃꯥ ꯃꯈꯣꯏꯒꯤꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯖꯥꯠꯅꯣꯅꯦ ꯌꯨꯝ ꯑꯗꯨꯕꯨ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯗꯨꯕꯨ ꯊꯕꯛ ꯆꯠꯊꯣꯛꯅꯈ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ ꯃꯤ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯂꯩꯐꯝ ꯊꯣꯛꯄꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯇꯥꯗꯕꯗꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯃꯣꯏꯅꯦ ꯀꯩꯅꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯅꯔꯝꯗꯧꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯅꯣꯡ ꯅꯤꯅꯤ ꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤꯅꯦ ꯑꯗꯨꯅ ꯃꯣꯏꯁꯨ ꯆꯞ ꯆꯥꯕ ꯈꯪꯗꯕꯅꯤꯅ ꯊꯕꯛ ꯆꯠꯊꯣꯛꯅꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯗ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯨꯡꯇꯤꯒꯤ ꯆꯠꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯣꯏꯅ ꯆꯠꯂꯁꯤꯗꯅ ꯌꯥꯗꯦ ꯌꯥꯗꯦ ꯃꯣꯏ ꯄꯥꯕꯨꯡ ꯅꯨꯡꯇꯤꯒꯤ ꯆꯠꯀꯗꯕꯅꯤ ꯅꯨꯡꯇꯤꯒꯤ ꯆꯠꯂꯒꯅꯦ ꯌꯥꯅꯕ ꯉꯥꯡꯅꯒꯗꯕꯅꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤꯅꯦ ꯑꯃꯨꯛ ꯀꯥꯎꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯃꯤ ꯑꯩ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯌꯨꯛꯇ ꯉꯥꯛꯇꯪ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯊꯣꯛꯎꯁꯤ ꯌꯦꯡꯊꯣꯛꯁꯤꯅ ꯍꯥꯏꯕꯗꯣ ꯃꯁꯥꯅ ꯐꯖꯔꯛꯀꯅꯤꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯌꯦꯡꯉꯣ ꯃꯃꯥ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯦꯅꯦꯍꯦ ꯃꯁꯥ ꯃꯇꯣꯝꯇ ꯐꯖꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯨꯕꯨ ꯁꯤꯕꯨ ꯑꯩꯅ ꯇꯧꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯣ ꯐꯔꯦꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯏꯕꯨꯡꯉꯣ ꯑꯃ ꯂꯥꯛꯄꯤꯗꯅꯅꯦ ꯃꯥꯅ ꯂꯣꯏꯅ ꯇꯧꯕꯤꯔꯝꯃꯤꯕꯅꯦ ꯏꯇꯣꯝꯇ ꯀꯣꯛ ꯉꯥꯎꯗꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩꯗꯅꯦ ꯃꯥꯅ ꯆꯪꯉꯛꯇꯨꯅ ꯂꯥꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯔꯝꯃꯤꯕꯅꯦ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯂꯣꯏꯅ ꯃꯥꯅ ꯆꯦꯟꯕꯤꯔꯝꯃꯤꯕꯅꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕ ꯈꯣꯠꯄ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤꯕꯅꯦ ꯏꯆा ꯑꯅꯤꯗꯨꯁꯨ ꯂꯩꯇꯦ ꯌꯦꯡꯉꯣ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯇꯧꯐꯝ ꯈꯪꯗꯗꯅ ꯏꯇꯣꯝꯇ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇꯒ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯝꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯣ ꯃꯥꯁꯨ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ ꯃꯃꯥꯅ ꯄꯥꯈꯠꯂꯝꯃꯅꯤ ꯑꯗꯨ ꯇꯧꯔꯝꯃꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯂꯕ ꯃꯇꯨꯡꯗ ꯆꯠꯈ꯭ꯔꯤꯕꯅꯤ ꯃꯕꯨꯛꯅ ꯃꯕꯨꯛ ꯐꯔꯤꯕ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯅꯨꯡꯁꯤꯈ꯭ꯔꯦꯅꯦ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯈꯠꯂꯝꯂꯤꯕ ꯏꯆꯥ ꯑꯗꯨ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯐꯥꯎꯕꯇ ꯂꯩꯍꯜꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯕ꯭ꯔꯣ ꯅꯆꯥꯅꯨꯄꯤꯗꯣ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯅ ꯆꯪꯈꯤꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯃꯥꯅ ꯈꯪꯉꯛꯑꯅꯤ ꯃꯥꯅ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨ ꯍꯟꯕ ꯌꯥꯗꯣꯔꯤꯕ ꯌꯥꯔꯣꯏꯗꯣꯔꯤꯕꯗꯣ ꯃꯥꯅ ꯃꯔꯣꯟꯗꯣ ꯍꯥꯏꯕ ꯂꯥꯛꯑꯅꯤ ꯉꯥꯛꯇꯪ ꯉꯥꯏꯔꯁꯦ ꯄꯥꯕꯨꯡ ꯍꯧꯖꯤꯛꯄꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯇꯧꯗ꯭ꯔꯦ ꯏꯄꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯏꯃꯥ ꯆꯤꯆꯦꯗꯨꯕꯨ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯅ ꯆꯪꯈꯤꯕꯗꯨ ꯊꯣꯛꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯕꯦꯝꯃ ꯅꯆꯦꯗꯣ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯗꯅ ꯆꯪꯈꯤꯕꯅꯦ ꯊꯣꯛꯂꯛꯇ꯭ꯔꯤꯌꯦ ꯀꯩꯅꯣ ꯃꯤꯅ ꯇꯧꯗꯣꯏꯁꯤꯕꯣ ꯗꯣꯛꯇꯔꯅꯗꯤ ꯍꯟꯕ ꯌꯥꯔꯦꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯄꯩꯁꯥ ꯁꯦꯜ ꯃꯌꯥꯝꯁꯤ ꯀꯗꯥꯏꯗꯒꯤ ꯄꯤꯗꯣꯏꯅꯣ ꯑꯩꯕꯨ ꯃꯊꯥ ꯁꯥꯔꯤꯃꯤ ꯏꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯃꯊꯥ ꯁꯥꯕ ꯍꯦꯟꯅꯕꯅꯤ ꯇꯧꯔꯤꯁꯤ ꯀꯗꯥꯏꯗꯩꯅꯣ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯤꯗꯣꯏ ꯃꯌꯥꯝꯁꯤꯕꯨ ꯍꯤꯗꯥꯛ ꯂꯧꯕꯒꯤꯁꯨ ꯄꯩꯁా ꯄꯤꯔꯝꯈꯤꯔꯣꯏ ꯑꯁ ꯑꯩ ꯃꯊꯥ ꯁꯥꯔꯦ ꯇꯧꯔꯤꯁꯦ ꯑꯝꯇ ꯍꯪꯗꯅꯗꯤ ꯌꯦꯡꯒꯦ ꯀꯌꯥ ꯇꯥꯔꯤꯅꯣꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃ ꯈꯝꯕꯅ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯁꯦꯜꯁꯦ ꯀꯌꯥꯃꯨꯛ ꯇꯥꯒꯦ ꯑꯝꯇ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨꯕ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯈꯝꯕ ꯍꯥꯏꯕꯗꯨꯒꯤꯗꯤ ꯄꯦꯠ ꯇꯧꯕꯤꯔꯝꯃꯦ ꯂꯣꯏꯈ꯭ꯔꯦ ꯑꯦ ꯀꯅꯥꯅ ꯇꯧꯔꯝꯃꯤꯖꯥꯠꯅꯣ ꯀꯅꯥꯅ ꯇꯧꯔꯝꯒꯦ ꯑꯅꯥꯕꯗꯨ ꯄꯨꯈꯠꯂꯝꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯦꯠ ꯇꯧꯔꯝꯃꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯗꯤ ꯈꯪꯗꯗꯅ ꯍꯪꯕꯅꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯆꯔꯛꯈꯤꯒꯦ ꯀꯩꯅꯣ ꯃꯆꯥꯅꯨꯄꯥꯅ ꯄꯦꯠ ꯇꯧꯔꯝꯃꯦ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯥ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯏꯃꯥꯗ ꯑꯝꯇ ꯍꯪꯉꯨꯈꯤꯒꯦ ꯏꯃꯥ ꯗꯣꯛꯇꯔꯅꯗꯤ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯍꯤꯗꯥꯛꯁꯨ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯕ ꯐꯥꯔꯃꯥꯁꯤꯁꯤꯗꯩ ꯂꯣꯏ ꯂꯧꯕ꯭ꯔꯣ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯁꯤꯗ ꯀꯞꯇꯨꯅ ꯑꯗꯨꯝ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯗꯨꯅ ꯂꯩꯈ꯭ꯔꯕꯅꯦ ꯅꯪꯒꯤ ꯄꯥꯕꯨꯡꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯈꯠꯂꯛꯂꯤꯕ ꯏꯕꯨꯡꯉꯣꯗꯣ ꯑꯗꯨꯅ ꯂꯣꯏꯅ ꯆꯦꯟꯕꯅꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯔꯤ ꯀꯔꯥ ꯂꯣꯏꯅꯃꯛ ꯃꯥꯅ ꯆꯦꯟꯕꯤꯔꯝꯃꯤꯕ ꯉꯥꯛꯇꯅꯦ ꯏꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯂꯧꯔꯝꯒꯅꯤ ꯁꯤꯒꯤ ꯂꯩꯕ꯭ꯔꯣ ꯁꯤꯗꯕꯨ ꯐꯥꯔꯃꯥꯁꯤ ꯂꯩꯕ꯭ꯔో ꯂꯩꯌꯦ ꯏꯃꯥ ꯐꯥꯔꯃꯥꯁꯤ ꯑꯆꯧꯕ ꯑꯃ ꯂꯩꯌꯦ ꯑꯗꯣ ꯑꯩ ꯑꯝꯇ ꯍꯪꯉꯨꯒꯦꯀꯣ ꯁꯤꯗꯩ ꯂꯧꯔꯝꯃꯅꯤ ꯁꯣꯏꯗꯅ ꯑꯗꯨꯗꯤ ꯍꯪꯂꯨꯔꯣ ꯑꯗꯣ ꯏꯃꯥ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯇꯥꯕ ꯄꯩꯁꯥꯁꯨ ꯃꯥ ꯂꯣꯏꯅ ꯄꯤꯔꯝꯃꯦ ꯑꯗꯣ ꯐꯥꯔꯃꯥꯁꯤꯒꯤꯁꯨ ꯑꯝꯇ ꯍꯪꯉꯨꯈꯤꯒꯦ ꯑꯦ ꯄꯩꯁꯥꯁꯨ ꯃꯥꯅ ꯂꯣꯏꯅ ꯄꯤꯔꯝꯂꯕ꯭ꯔꯣ ꯍꯥꯏꯁꯤꯕꯨ ꯍꯣꯏ ꯏꯃꯥ ꯃꯥꯅ ꯂꯣꯏꯅ ꯄꯤꯔꯝꯃꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯗꯣ ꯐꯥꯔꯃꯥꯁꯤꯒꯤꯁꯨ ꯑꯝꯇ ꯍꯪꯉꯨꯈꯤꯒꯦ ꯍꯪꯂꯨꯔꯣ ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯏꯕꯨꯡꯉꯣꯅꯣ ꯌꯦꯡꯉꯣꯅꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡꯁꯦ ꯀꯌꯥꯇꯅꯣ ꯌꯦꯡꯉꯣ ꯃꯣꯏ ꯄꯥꯕꯨꯡꯕꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯄꯨꯈꯠꯄꯤꯔꯝꯕ ꯑꯗꯨꯒ ꯑꯇꯥꯕ ꯁꯦꯜꯁꯨ ꯃꯥꯅ ꯂꯣꯏꯅ ꯄꯤꯔꯝꯕ ꯀꯔꯤꯅꯣ ꯃꯃꯥ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯨ ꯁꯦꯜꯁꯨ ꯂꯣꯏꯅ ꯄꯤꯔꯝꯂꯦ ꯍꯥꯏꯕ꯭ꯔꯣ ꯏꯕꯨꯡꯉꯣꯗꯨꯅ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯇꯥꯕ ꯄꯩꯁꯥꯁꯨ ꯃꯥꯅ ꯂꯣꯏꯅ ꯄꯤꯔꯝꯃꯦꯌꯦ ꯃꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯃꯤꯗꯨꯅꯤ ꯐꯥꯔꯃꯥꯁꯤꯒꯤꯁꯨ ꯄꯩꯁా ꯍꯤꯗꯥꯛ ꯂꯧꯕꯒꯤ ꯍꯪꯒꯅꯤꯅ ꯆꯠꯈ꯭ꯔꯤ ꯑꯩꯕꯨ ꯄꯨꯈꯠꯂꯝꯕ ꯏꯕꯨꯡꯉꯣꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥꯗꯤ ꯅꯪꯕꯨ ꯍꯪꯍꯧꯗ꯭ꯔꯕꯔꯣ ꯃꯁꯛ ꯈꯪꯕꯔꯣ ꯅꯪꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯃꯁꯛꯀꯗꯤ ꯈꯪꯉꯦ ꯑꯗꯨ ꯑꯩꯁꯨ ꯃꯃꯤꯡ ꯃꯊꯥꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯈꯝꯕꯅ ꯄꯦꯁꯦꯟ ꯑꯃ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕꯒꯤ ꯍꯤꯗꯥꯛꯇꯣ ꯁꯤꯗꯒꯤ ꯂꯧꯕ꯭ꯔꯣ ꯈꯝꯕ ꯀꯧꯕ ꯑꯃ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯍꯤꯗꯥꯛ ꯂꯧꯋꯦ
ꯑꯗꯣ ꯃꯥꯒꯤ ꯍꯤꯗꯥꯛ ꯂꯧꯈꯤꯕꯒꯤ ꯁꯦꯜꯁꯦ ꯀꯌꯥꯃꯨꯛ ꯇꯥꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ ꯃꯥꯒꯤ ꯁꯦꯜꯗꯤ ꯂꯣꯏꯅ ꯄꯤꯔꯝꯃꯤꯅꯦ ꯂꯣꯏꯅ ꯄꯦ ꯇꯧꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯛꯈꯤꯒꯦ